하우트리 하는. 하우니다 아주아디 상검산하나 뭐 하고 깨브라. Yung na siyempre nagkakaya. Kalau tu ini. Kaya nagawa pagida. Si dia Samsung ni apa? Tama ito. ꯑꯍꯥꯟꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯁꯪꯒꯣꯝ ꯁꯅꯥ ꯑꯃ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤꯗ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯀꯣꯠꯅꯕ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯌꯦꯔꯨꯝꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯐꯗꯤꯒꯣꯝꯒ ꯇꯧꯔꯒ ꯉꯧꯕꯅꯦ ꯁꯤꯒꯤ ꯌꯦꯔꯨꯝ ꯉꯧꯕ ꯍꯥꯏꯇꯥꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯉꯧꯕ ꯆꯥꯕ ꯍꯦꯛ ꯊꯧꯔꯛꯑꯒꯦ 고하다. Mình phải làm tốt đấy. Con nằm nhà chuột bên hầu chứ. Wow.
ꯇꯨꯝꯅꯤꯡꯉꯛꯄ ꯑꯍꯥꯎꯕ ꯆꯥꯕꯁꯦ ꯄꯜꯂ ꯂꯩꯌꯦꯕ ꯐꯣꯂꯥ ꯁꯥꯔ ꯆꯥꯒꯦ ꯐꯣꯂꯥꯗꯤ ꯂꯣꯏ ꯇꯣꯠꯁꯟꯅꯩꯗꯅ ꯂꯣꯏ ꯇꯣꯠꯁꯜꯂꯒ ꯅꯥꯟꯊꯔꯛꯑꯦ ꯖꯤ ꯅꯥꯟꯊꯕꯤ ꯇꯧꯔꯦ ꯍꯥꯎꯋꯦ ꯀꯩꯅꯣ ꯂꯣꯏ ꯅꯝꯃꯤ ꯌꯥꯝ ꯍꯥꯎꯕꯁꯤꯕꯨ ꯀꯩꯅꯣ ꯏꯪꯊꯝꯕꯨ ꯆꯟꯁꯤꯜꯂꯛꯑꯦ ꯃꯥꯏꯁꯦ ꯎꯔꯛꯄꯅꯤ ꯊꯅꯤ
ꯁꯪꯒꯣꯝ ꯁꯅꯥ ꯊꯣꯡꯕ ꯌꯥꯝ ꯊꯤꯅ ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯋꯣꯛꯇꯒ ꯍꯦꯛ ꯍꯥꯎꯋꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯃꯨꯛꯀꯁꯨ ꯆꯥꯒꯦ ꯍꯧꯖꯤꯛꯇꯤ ꯆꯥꯔꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯗꯁꯨ ꯀꯩꯀꯩ ꯍꯤꯟꯖꯥꯡ ꯀꯩꯀꯩ ꯃꯊꯦꯜ ꯑꯍꯥꯎꯕ ꯑꯅꯧꯕ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯁꯖꯦꯁꯟ ꯇꯧꯕꯤꯔꯛꯑෝ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯅꯝꯁꯤꯟꯖꯔꯛꯅꯕ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯨꯛꯀ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯨꯅꯦꯝꯖꯔꯤ